Churachandpurgi Old Bothol Village tagi Kuchukulai kaya khonggutkhre. Security Force singna mafam kayada thiba humbagi thabak chawtharakpagi manung chana ngasi Churachandpur Police Station gi manung chanba Old Bothol Village tagi Kuchukulai kaya khonggutpa ngamkhre. Manipur Police ki control room na thadorakpa cherol na hai thiba humbagi thabak chathakiba aduda mafam adudagi country made single barrel rifle ama bolt action rifle ama country made grenade ama telescope yawa .22 gi rifle ama pompi ammunition ama single barrel ammunition mari pompi motor ama amasung country made cell manga phangba ngamkhre makhata na criminal activity kaya da chenaba miyoi sangi mathakta chathaba operation dangasi Impal Police Station gi manung chanba Moirangkhom Lalbung da leiba Waikhom Rajan Singh Nipugataret masagi mayumdagi 9mm pistol amaga konana fare hari atopa amana state asigi ching amasung tamgi mafam kayada check post chamaga taragataret hangdokli adubu ngasigi oinadi hariba mafam sing aduda kanaguma amata detain tawba leite hari marak asida National Highway 37 Impal Jiram nambida akanba jaksin tharanga loinana tangai fadaba potlam kaya purakpa gari chahumga taraga matoi changlakre Gari sing adu asoy ngam thoktanaba sensitive oiba area da security convoys na chingba piki hari. Poram yatpada ching amadi tamgi CSO sing yahonsi Manipur da chahi ahum farakadoriba irang asibu mausagi fibam da hanjilaknaba honabada angamba thakta honariba ngasigi Manipur gi Anouba lainga asigi CM YKM Jan Deputy CM Losidiko amadi Temcha Kibjen loinin lainga asida sawgaliba MLA sing amadi tongan-tonganba political party sing bo state asida khundami nariba tongan-tonganba furuf kanglup sing awang mathakta ikai khumnaramgani khalli Adubu Manipurda ingtapa purangna honabada sangagi wakal khanba oiroidaba manglan sagalaga tongan balengak natraga territory ama state asidagi pinaba taksenbada atamnana maram chadana mitei singna landariba furuf kanglup singna dingasigi lengakna paikhalakliba lamdam asida ingtapa hanjilakna honabada ayit apan kayamuk piduna logi mayokta higaiwagi wahi wata kayamuk ngangduna leiri nakal amaramdana higaiwa ngangba oiroidaba manglan sagalaga yelhomi mitei singna natana lamdam asida khundariba tongan ba yellow furuf kayamuk tasu yekai Thingaiba toriba singdagi lapthoklaga makhoigi oiba tonganba district ama semnaba ngasigi Manipur lengakta nauna taksenba horakpa asida state asigi Anouba lenga asina afafata khanaraga asanba miging amagi makhada taliba apamba si piba yabra natraga yadabra haibadugi maramda poram yalhaningi hojik Manipur da chahi ahum farakadaroba Kuki singna mitei singna landaraklaga makhoigi tongan balengak natraga territory taliba singi maraktagi thaidoklaga Kuki singa Puningdaba furuf kanglup kharana minasu yaba lainasu yagadaba adugi Manipurgi apunbagi saktamdasu kairuidaba maram chaba demand sing khara talakliba simakti thenglabasu thengna state amadi central laingakna khanaba chunggadra khali maramdi haukiba chahi kayagi mamangdagi Kuki singa toina khanaduna lakpa Churachandpur district ki manungda lariba singda namduna Kuki furuf singna changsillaga Khongjangda kihan khangalaga yaholiba singna phongna Kuki singdagi tongana leiba pamlakliba asigi nunggi oiba wahanthok kayamuk leibadagi makhoi khaktagi oiba Manipurda tongan-tonganba district amamam leiriba asigumna lehenba pamba oiramgani khali nakal amaramda haukiba thengkang kayada Manipurda naungna changlakpa Kuki singna hana lamdam asida leiramba furuf singa lan tawnaba kayamuk leikraba matungda haukiba kumja 2023 gi Mei gi ahumda mitei singda landarakpani asigumba nomadic tribes sing asigi sajalichet amadi thabak thawong sing asidagi thenglabasu thengna mifatta singi namfu amadi aki akhangdagi thaidoklaga Manipurda mahusagi punsida hanjilakna bahonna bapamba singi demand sing asi tare tara thokna ngasigi Manipurgi Anouba lengana khanaba yaba khanaraga matam changlabasu changna piba yaba demandna karambano yadabana karambano khanabada lamdam asigi ching amadi tamda lairiba tongan ba CSO sing apunna tanaraga tung koina chanagadaba poram yatlaga mifatta khara asina laksilabadi lamdam asida makhatana yekai thingaiba amadi terrorist ki thawong chathaba hantagadaba mali Asmer Sharif Dargah chief na US Israel chaikre Middle East conflict adu lan na te dictatorship ni Middle East ta wangkhalakli bawathok adu Iran ga Israel amasung US ka gi marakta mayok na balan ama kaubu yaroi amasung madugi mahuta madu dictatorship ki thabang ni haina ugadabani hairaduna Asmer Sharif Dargah chief Syed Janul Avedin na ningthokaba numita yaningdaba phongdokre Mahangna United States pu makhoi masagi interest ki damak malengi luchingbasingbu hostels oina thamnaba honnabagi maral siki amasung leikidraba Ayatollah Ali Khamenei bu Iran gi supreme leader oiba khaknatte Mahak sia Muslim singi damaksu global gi luchingba amani haina singthaki Iran amasung Israel gi marakta thokliba asilan ama kauba yaroi masi dictatorship ama oina kaugadabani
Americana Makoi Masagi, Intereski the Malem Luching Masingi hostess, Oina Tamda Bahone, Ayatollah Ali Khamenei, Irani Supreme Leader, Oibakagnati, Mark Malengi Mapum Pumdamaki, Sia Luching Masing Luching Manihana Magna Haiki, Maraxi the India Mafum Kayada Sia Muslims in the Khamenei Si Kibaki Matanga protesting Torakri, All India Sia Personal Law Board Ki General Secretary Maulana Yusuf Abbas Nangasi, Business Sing Things in Naba Amasung Luching Badu Se Kibaki Nuaitaba, Fongdok Laba Amu Fira Sing Haiganabala Tokre, US Amasung Israel na February 19 da attack sing tauduna Irani Supreme Leader Ayatollah Khamenei bu magi machanupi masunumpa mamong nupi amasung mamak nupa ga loina na hatki business punamak numit humni thong longadawriba miyamgi amuwa firal sin thet kadabani mang sibagi nungaitaba fongdok naba mifam sing famgadabani haina mang na haiki masigi mamangda Uttar Pradesh ki konong Lucknow da Iran ki Supreme Leader Ayatollah Ali Khamenei da ikai khumnaba unnaba sota Imam Barada Sia community ki miyoy singnapun ki mifam aduda Sia cleric Maulana Syed Khalri Jawana Iran ki miyam na kaidongengda kok noloy amasung Israel amasung America bu maithiba pigani haina lauthoki Cabinet Committee on Security na Middle East lariba Indian Lakh 90 ki matangda ahenba mieng Semkhre Middle East thuna wangkhalakliba conflict adugi matangda thangjagi numidang wairamda Prime Minister Narendra Modi na tangbal lawduna Cabinet Committee on Security ki athuba mifam ama pangthokre madugi khanaba adugi maru oibadi Middle East lariba amasung thabak tawriba Indian expatriate Lakh 90 rongi safety ki matangdani US amasung Israel na amaga khusamnaraga Iran ki mathakta nongthak attack sing chathakiba amasung Tehran nasu Qatar amasung Dubai Yauna Gulf ta lariba US allies sing the attack tawduna conflict adu pakthok chawtho halakibada punghum sangba mifam adu pangthokibani India ki khwaidagi makok thongba warif lawba ngamba body Cabinet Committee on Security da region adubu hena pakthok chawthokpa conflict ama thoanba yabagi military gi oirakliba fibam sing adugi matangda marik chuma pawdam pikhi fibam asida Indian community gi khudong thiningai oiba fibam adugi matangda committee aduna hakchina nungnangba phongdokhi Indian community ki asoi angam thohan da bahai badugi wang mada committee aduna Indian citizens sing na mayok nariba logistical gi oiba manglak na basing adusu review tawki sing na basing aduda laibak taraga mathoida airspace tingjin kiba maramdagi ngarang Indian carrier singi international flight chahunga yangkai cancel tawkiba du yauri region aduda lairiba maroiba examination sing thagadoriba Indian maheroi singi damak nungnangba singsu pukatki Committee aduna India ki energy security amasung commercial activities singi damak maru oiriba strength of Hormuz oina maritime trade route singda apanba thoglakpiaba dusu nainaki Prime Minister Modi na magi from manaba Israel ki Benjamin Netanyahu ga phone da wari sanaki amasung India ki nungnangba sing phongdoki masigi mamangda aigi maruf haina kaukiba UAE President Sheikh Mohammed bin Zayed Ali Nayan gasu wari sanaki Iran region adu lariba US allies sing da akanba message ama thaduna UAE konung Dubai dasu attack sing tawrakre kudong thiba matam sing asida India na UAE ga loina lepli haina media na haiki UAE da lariba Indian community ki jaksin bibagi damak mahak puthagat ki aikoina kud tongnaba regional gi santi amasung security gi amasung stability adubu sagwali haina mangna makha taki Chwarchandpur da Iran village volunteer kauba WhatsApp group ama Semkhre